Mayambu Amazing Bible Prophecy Ministry na taram na oksari. Nasi aigi topic asidi matamga chandi chanadre adubu aigi viewer amagi maraktagi Christmas ki maramda sermon amtang thagat piro haibadi ki matungina ai ngasi thagat chage adubu masi matamga di chanade ai hoi Christmas ki matam mayana pangthongnaban December ki matam aduda aina upload tawjage khanjabani sermon de semaga adubu ngasi oina upload tawjaba tare sinausa koina ngasi ki topic ti Jesus ase December ki tang 15 ta poktabra habdu aikoina Bible ki matungina aikoina yengminaba thidominaba adugi maramdani koi hautringinda hana ishoda changjasi sargada laiba yamna minungsi chawrapa ipa ishor na poinga alitana thagatsari ipa ngasidi aikoina December ki tang 15 da na ki nasana pase malam prithibhe sida abarta tawdana pokhibra haiba sigi maramdani negadawri ipa aduna hairiba sida papsalam naina khangjaba Bible degi nainaba aduga scholars singdegi historians singdegi nainaba chumba khara miyamda share tawgadawri masida nahana porpinabiu ai karichu khangbana te aidi laikhomni khwaidagi phatkidarba papeni pape ibuna sinabiu tariba yengliba isnena khuding mutuchna hana porpibiduna masigi asumbaje khangdolaga nahaki aningba adugi matungna asumba adugi matungna sasabangam haibu ohenbiu Praphu Jesu Christagi mingda khurumjari amen hoi prithibida laiba Roman Catholic amasung Protestant denomination ayambana December gi 15 ase Praphu Jesu na malam prithibida pokhiba numit ni haiduna Christmas haina mapam khuding muda December lapa matamda aikoina prithibi asida chauna pangthoktuna lagli adubu masi Bible gi matungna Praphu Jesu Christ ase December ki tang 15 da pokhidabra haibadu aikoina thijangadawri aduga agi sermon asigi matungna di Praphu Jesu Christ ase December ki tang 15 da mahak kaidonungda pokhide mahak pokpagi tarik sokna singba sing ase Bible da iramde tarik se mahak sukta pokhi habigi record laite adu aikoina yengse December ki 15 da pokhide hai taragati masi aikoina Bible dagi karamna discover togani karamna Bible dagi masigi achumbase aikoina puthokani aikoina yengse aikoina ahanbada Luke chapter 1 da aikoina sigi chapter 1 se aikoina phajana pagadamni chapter 1 ga aduga 2 gi verse 8 pokse sinawsana aikoina matam lairagati masigi maramda phajana na aikoina pabiu aidi matam laitabadan maram oidana masigi text kuding ma se ai loina pabung moi Luke hairiba nupa se asuki mati yamna maming chalaba Bible gi ko historian amasuni aduga ma doctor suni aduga Praphu Jesu Christ bu thajabamni mahana piramba lairik mahana iriba sing ase loina sumba ngakane masi historian singna sumi mangondi hena history gi lairik sing accuracy piba laite haina haibani masi dai khone changjal ase matam yamna mangalagum si aina loina verse paroi adu verse 5 tegi ai anum explain tawjarage nakoina yaragadi nakoigi Bible da anum yengbiro aina tangkak khara didi pajarakan adu sidadi ayamba pararoge sida verse 5 ta haibase Herod ki matamda Herod ningthau ki matamda Judea gi ningthau Herod ki matamda priest amalarami haidi Zacharias koba priest amalarami mahakase Abijah haibdi Abijah ki course ki matungina mahak maichau mahak priest ne madugi matungina ma thabak tobune aduga mahaki nupi to Aaron gi masa nupi singi manung dagini mahaki maming Elizabeth kawi makhoi ani yamna dharma chenba ishogi athang sing ngakpa aduga ishona taw haiba thosing ado maran jaudana tawba adugumba missing oirami verse 7 da makhoi chen masa lairamde mahakse ko ishona masa makhoi chen masa yaramde adubu makhoi chahi yamna surami asumna matam hogibe matungina hairiba mahana Abijah course ki matungina mahaki ko maki mathauje kari tawge haiba matamda burn incense ko tup thangmai thaba temple da laisan de sangaga thabje mahaki mathau oirami hairiba matam asida
ꯑꯩꯈꯣꯏꯅ ꯁꯒꯗꯨꯠ ꯑꯃ ꯂꯥꯛꯑꯝꯃꯦ ꯁꯒꯗꯨꯠ ꯃꯉꯣꯟꯗ ꯎꯠꯂꯝꯃꯦ ꯍꯥꯏꯔꯤꯕ ꯁꯒꯗꯨꯠꯇꯨ ꯒꯦꯝꯕ꯭ꯔꯦꯜꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯣ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯚꯔꯁ 13ꯗ ꯁꯒꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯀꯤꯒꯅꯨ ꯖꯦꯀꯔꯤꯌꯥ ꯅꯪꯒꯤ ꯄ꯭ꯔꯊꯅꯥꯗꯣ ꯇꯥꯕꯤꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯏꯂꯤꯖꯥꯕꯦꯠꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯅꯍꯥꯛꯅ ꯖꯣꯟ ꯀꯧꯒꯗꯕꯅꯤ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯄꯥꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨ ꯊꯛꯑꯣꯏ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯔꯦ ꯑꯩ ꯁꯝꯖꯜꯂꯒꯦ ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯁꯤꯅ ꯏꯁꯣꯔꯗ ꯃꯈꯣꯏꯒꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯗꯨꯅ ꯃꯍꯥꯛꯁꯦꯏꯂꯥꯏꯖꯥꯒꯤ ꯊꯋꯥꯏꯗ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯚꯔꯁ 17ꯗ ꯍꯥꯏ ꯑꯗꯨꯒ ꯖꯦꯀꯔꯤꯌꯥꯅ ꯍꯥꯏꯀꯣ ꯑꯩꯅ ꯀꯃꯥꯏꯅ ꯃꯁꯤ ꯈꯪꯒꯅꯤ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯩꯁꯦ ꯒꯦꯕ꯭ꯔꯤꯌꯦꯜꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯊꯥꯖꯗꯕꯅꯣ ꯑꯗꯨꯅ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯉꯁꯤꯗꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯃꯤꯁꯤꯡꯅ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯃꯝꯗꯔꯦ ꯃꯍꯥꯛ ꯀꯩꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯔꯦ ꯚꯔꯁ 23ꯒ 24ꯗ ꯄꯥꯔꯛꯀꯦ and it came to pass that as soon as the days of his ministration were accomplished he departed to his own house asumai tawdana mahaki abijagi course ki matung ina mahaki laisangi seba tawgi thabak to loiraba matungda and after those days his wife Elizabeth conceived adugi mahak mayumda halai adugi matungda mahaki nupi Elizabeth ado mirolami haiko hid herself 5 months ko mam na thamanga losanduna thamame maramdi ikaibna maram moidana ko sumaina hai masini aduga verse aikoina verse 26 ta gi amuk pasi verse 26 ta pabo matamda haidiba in the 6th month haidi Elizabeth na tha taruk miron ba matamda the angel Gabriel was sent from God to a city of Galilee named Nazareth thare aduga haidibado verse 27 da haidi Joseph ka luhong nang ye haina sinakraba Mary da hairamiko aduga magi warides lakre Mary nang sumai tawdana isogi thawai sekmana mironduna nasanupa ma pokani aduga verse 31 da nahang na miron gani aduga nahang nasanupa ma pokani mahaki maming Jesus kaugani haina asumna haire masi leire masidagi ekoina hairiba asidagi ekoina kari khange haiba matamda ekoina kari gumba information khara leire madudi aikoina Mary na thatur Elizabeth na thatur miromba matamda Mary ase mirole masidagi aikoina facts khara yengse Zacharias se priest amani man Abijah ki course ki matung na ma thabak pangthoktuna leirambani adugi matung loirab matung da mahang mayum da hale Elizabeth mirole hengo aduna mana thataruk suko aduga mana thataruk suba matamda Mary asisu mahak mirol le aduga asmai tawduna Jesus taigi John thataruk khana ngkhatna poi haibase masigi Bible asidagi aikoina khange adudi sidagi aikoina hints kara putoji madudi John pokhibagi matam khangba taradi Jesus pokhibagi matam aikoina saurana khangba ngamgani saurana aikoina puthokse masi 1:5 ki matung ina haiko haibagi matung ina sidako mana haibagi matungna the course of Abijah haibni Abijah ki course ki matung ina haibni masi aikoina Abijah ki course haibse aikoina karino haibse khangba ngam taragri Jesus se karamba sahida pokhi haibse aikoina yangsi aduna Abijah ki course haibse Abijah ki course haibse laibra laitabra ido aikoina yangsi adoi tade aikoina Bible da am phange madudi 1 Chronicle 24 da aikoina musalase 1 Chronicle 24 da masigi maramda phasana iduna laire isinawsan nakoina masi nakoina pabe yai ai verse loina parroi verse 4 da haibigi matung inako David na jatok haiba maki praise aduga Abithar gi matung na mahana mokhoi sing ase khaidokpigi mokhoi praising gi magi course so khaidokpigi thabakni verse 1 daire now these are the division of the sons of Aaron Nadab Ahiu Eleazar and Ithamar mokhoi
matungni aduga Nadab ga Abihu gidi sigre aduna Eleazar ga Itamaga khatang ngai haure aduna makhoi asigi manungda makhoi gi division coursing ase khaidokna yengbani yemba matamda ikhoina yengche verse 4 da hai makhoi gi manungda ai pararoge ko sinausing pajararoge na khoin pajaro makhoi gi manungda Eleazar gi mising gi manungda chitmen je makhoi 13 phange hai makhoi gi macha nupa sing ko 13 phange hai Eleazar gi da aduga Ithamar gi dana nipan phange 13 ka nipan ka punjalagadi kun mari lere aduna makhoi gi priest ki course kun mari thona khaido eba masini ko ado hairi je makhoi na lot tawraga haidi makhoi gi pali kanana tagani habdu makhoi na lot tawrugo matung na masi laptop ni ahan bana sine pugani ani shubna sine pugani habi se masi gi matung na laptop ni ado masi yengje verse 7 dagi amu makhoi gi course ngase mathang manau sida ire sida verse 7 da ko now the first Lord came forth to Jehoiarib na ahan bala Jehoiarib ki imung dana ahan batare ani subadana Zedaiah verse 8 ahum subadana Harim mari subadana Shorim adu verse 9 da 5th na Malchiza adu taruk subadana Mizamin tare subadana Hakos adu ga nipan subadana Abijah hainaka adu ga nipan subadagi verse 11 daina mathang verse 18 bok paba matamda suna mapan tara amasung tara mathoi suba course asina singbagi maramda hairi adugo ai masigi maramdadi yamna haijar roige masini aduna muk Jews ki ahanba historian Josephus na 4th century ki historian ni mahana asumna mahaki lairik Antiquities of the Jews haiba lairik asigi 14.7 da masida mahang asumna iri sinausa masigi akoba maron asidi nakoina screen da pabiro id chamna masida yawdo samlapna haijarage do mahana David na panba matamda mahangna makhoi gi course kunmari ase mana thidolame jadok amsung Abithar high priest ki makhoi gi mamangda mahangna lepe yengba matamda Eleazar dagi mi makhoi gi Lusingba 13 hadi yum nupa 13 lere aduga Ithamar dagi nipan punna makhoi kun mari lereme aduga mahangna sumaina course amana hadi hafta ama saurangna hafta ama numi nipan gi thabak suningai gi do mahangna lepame aduga mathang manau naina sum hauningai orame aduna nun sabatagi sabat ki numit tabadagi aduga sabat amagi numit tabu phung makhoi gi mathauje sang naina mathang naina pangthongna hairame aduga coursing ado makhoi khudimakta lot tawraga makhoi loin yan thoklami masini sida hai adu haideba course first second asina singba mathang manau naina masigi course yama section na aikhoina 70 AD gi matam adu phawba phajana satharame adu 70 AD da koina Jerusalem ase manghanba adi Titus general gi matam da manghan tahan gi bana maram oiduna masigi thabakse lepkhirame aduga mo ikhona Jews ki tamal haribo mokhoi gi lairik mokhoi gi dharma gi oiba lairik sing masigi magi rotation sing coursing asigi magi sum halakpa gi maramdo phasna iri masida mokhoina nishan 1 adi ahan batha abi bhairaga ju khanai masidagi haure aduga haribo coursing asina makhoi je sum mathang kunmari salakani lorakana amung makokte gi hawdamni aduna Jews ki makhoi gi sahi je numit chau humfuni na sabna maram oiduna makhoi na hafta je yankhai ma thoi leba libya leba matam dadi hoi extra week che koina mari le aduna taba matam dadi extra week che makhoi na ani pana graba matung da extra week che ahum leme adubu makhoi gi Jews ki oiba makhoi gi sahi amada maroiba festival ahum pangthoi madudi Passover Pentecost amsung Feast of Tabernacle hairibse hairiba masi hafta oina sapthabani aduna hairiba matamdadi makhoi gi priest hairiba ngasai gi makhoi gi course kunmari gi priest kudimase hairiba matamdadi punna thabak suminarame bisnausa masi sudaba yade makhoi surami aduga makhoi sulor matungda ma festival asigi mathang da kana course tagne habdadi moi tabdagi matungna adum sathagane bisnausa masmai tawe makhoina adumaina thabak sudan lerami aduna John je kanano haiba matamda ikoina
Malachi 3 gi 1 Luke 1 gi 13 to verse 17 akhon yengba matamda John je ishorna Prabhu Jesu Christa gi lambi thaurang tongningai gi damak adugumba hana tharakpa maijau amaneba aduna mahana Prabhu Jesu aina mamangda su yam haigre akhona hujik ki mamangi da su pakhre madudi Prabhu Jesu Christa pok tringai gi mamangda John tha taru hana pokpaneba masi akhona hai aduga mu akhona masi akhona Daniel chapter 9 gi 70 week prophecy do 9 gi 24 day gi na 27 gi 70 week prophecy do nainaba matamda Messiah Prabhu Jesu Christa je karamba sahi da pokne habse akhona khangba ngame ado haidiba masi gi detail adu ai ngasi nainaroge nakhona hena khanna gati ai gi hujik Daniel gi lairik nainari nainaba asida masi gi 70 week prophecy gi maramda fazana nainarakani madude yengbiro aduna 70 week prophecy je nainaba gi matungna Messiah je 4 BC da haidi Prabhu Jesu Christa je 4 BC gi sahi asida pokhiba adu magi sok tarikti sokti khange adu tarikti masi khangba ngamde adu itadi Jona mangonde ki thataru hanba amasung anga ama pokpo matamda yamdrabda tha mapan miron bana morom oidana haidiba tha mapan miron ba amasung adu thataru hanba thataru khenaba asina maram oiduna John haibase 5 BC gi sahi tangkhai haitare first half of 5 BC gi ahubagi sahi tangkhai asaida mahakse pokhieba adoi tadi akhona muyengki hairiba asumba sina maram oiduna akhona sum thiba matamda Abijah gi course magi ship mana tariba ahanba ship se karamba matamda tai haibdo akhona khange madudi akhona Luke 1 dagi khanba matamda masi mahana Zacharias na magi minister magi holy place sanctuary da laisangda mana seba tawringi matam aduda angel Gabriel lai hairiba lakpa matam asida magi ahanbagi ship tuneba sinapsa aduga Frederick R. Kohler hai masigi akhona theologian asina magi a harmony of the gospel hairiba asigi lairiki page 9 da masigi chapchaba detail ado man haiman masina 5 BC gi ko ahanba man nishan gi ahanba man gi akhona Hebrew calendar ni masi akhona saba numit ama tai hai masi ko aduga mana computer calculation hotpa matamda Hebrew ga Julian ga masi changdanar yengba matamda ahanba gi nishan ase April gi tang ni pan da takhiba masi ko akhona uji thibe uji mobile yam chakholaba matamnina akhona nishan 1 5 BC gi nishan 1 se akhona khoi uji ki calendar Julian calendar si gi date kya da takhyab do akhona ju yengba yai masi lere masi de gi mathang magi course sum hafta gi sum thidara ko matamda yengchi akhona first course na first week lere second course na second week lere aduga mathangi course ko masi passover neba haidi passover je karamba matamda 14 nisan de gi hobneba 14 nisan de gi hafta ama sapthabane masigi passover je aduna hairiba matamdadi makoi bulap thabak subinabana maram moidona hairiba se masina third week tare koina ahum suba week tare aduga ahum suba course ki matamdadi chayol mari sure aduga mari suba course na chayon manga suba course na chayon taruk aduga taruk suba course na chayon tare suba course na chayon nipan suba course na chayon mapan tare aduna magi nipan suba course na chayon mapan hauba matamda chayon nipan loirakpa asida chayon nipan hauba asida ma tare aduga muk chayon tara suba asidi aikoina masidi akoina Pentecost ki festival ne masi 6 sibanda mokoi gi thako 6 sibanda sida mokoina pangthueba mokoi gi se ko akoina nisangi matungda year laire year gi matungda siba laibneba aduna hariba akoina nakoina counter ko su yare ko the first nisan dagi na chayon nipan haibagi matam je kya no hakanda tare nipan yang khaitaru masilare yang khaitaru akoin ko yang khaitaru lor khom matamda masi akoina nipan suba akoina si sumaina thiro ai masi gi detail haiba ngamjar roi matam laite chinau sang nakoina thidaro yengba matamda Pentecost ki matam sibo ai akoina 9 week tegi hauraga 10 week ki matam akoina numit tara ni makse mana Zacharias na masi thabak suba matam neba aduna haidi se akoina lere aduna masi gi matam da mahangna 9 week ka 10 week ka je mak thabak sure Pentecost ki matam bo aduna haidi ba matam masi gi peror se kai no haiba matam da
year ko makhoi gi ani shuba tha year 27 dagina siban gi ko khoina tha sat siban gi tarani thoi phaw je mana masi gi matam de ma thabak sureba masini hebrew ni aduga khoina julen calendar yeng ba matam di June 3 dagina June gi tang 30 pokki matam je mahak masida sureba masilare adugi suraba matam da ma hankhaba matam da ila Elizabeth se mirol heba aduna Elizabeth miron ba je khoina ngasai magi matam do loiraga chawrangna hapta ani haitare hapta ani gi manungda mahak se miron baneba masina haibadi June 18 dagi na July 15 July gi 1 ko masigi 5 BC gi July gi 1 je masigi manungda mahak se miron baneba khoina sabsabadi khoina haiba ngamdre adoi tadi masida mirol hai adoi tadi ma angang ma miron ba hokhrabni na magi tha mapan magi ima ki mabung manung da laire tha tara subada pokuni hairi buje khoina tindanba matamda July dagi paro June dagi June July August September October November December January February March ko aduna maje March ki 18 dagi na March ki tang kontra mathoi asibo ki manung da John the Baptist ase pokhirame adoi tadi masidagi amo khoina tha taruk thijan ba matamda kai tara ka na khoina March laigre April May June July August September aduna Jesus haibase September masi September 16 dagi na 29 phawbi matamda Prabhu Jesu Christ ase pokhi masini masidagi khangbuje aduna masi khoina nainaba matamda khoina khange aduga mokoi yamna maroi bamna Tisri 1 haibase masi matamje Feast of Table kan gi matam chu oeba haide buje the Jew singje punbagi matam ne now the Feast of Trumpet ki matam haitare masini aduna takpadi December gi kunmanga da Prabhu Jesu Christ je Bible gi matungina ma sungpo ki deba khoina masi matam khuding da khoi kaurakum si haibase khoina aina thamjaningi aduga khoina Luke amu jengche hen additional book ki da mokoina je Luke 2 gi 1 to 5 da khoina pabam tar 1 da hai Augustus Caesar na gi na panba matam da mahang na khoina Judea da lairiba pithibi mapang khudem se tax thigdam ne adubu haidiba matam sida Quirinius haibisna kanagi governor oirami hamdan Judea amsung Syria gi governor oirameba aduna haidiba matam sida khoina khange Joseph ka Mary ga na tax thiningai gi dam Galilee da gi Bethlehem da lakpaneba aduna Roman sina tax thibi gi matam je khoina winter gi matam da amna ingba matam da kaidong da tawkhideba maramdi mokoi gi army sina sathok sachinde yamna danger oi aduna tax thiba habse oitholoi masi chutau tawgideba aduga khoina khange ngasai paba matam da khoina Mary nan khoina hujiki khoina Bethlehem hariba mafam je yorokpa matam da di kaidoe matam ma miron begi matam da matam da mokoina mi gi hotel gumbada in gumbada thiba matam mi oi pek thalame maramdi karino festival gi matam ne festival ai winter gi matam da nong taba matam da winter gi matam da festival ase pangthok tebe mi hana loina tinkhre maduna maram oiduna ma tumbam phangda bane magi ka phangdre masidagi so khoina khangi ko verse khoina masigi verse nge no khoina pabiro paragumji aduga Luke 2 gi aita khoina muk pajeba Luke 2 ki aida muk kedoy kana Jesus pokpam matam da shepherds na keidorami haibase khoina amuk sida mu gemina si snausa 2 gi aita ipajrake and there were in the same country shepherds abiding in the field keeping watch over their flock by night aduna masini pokpagi Jesu Prabhu Jesu Christ pokpagi pawdo sagaduna magi shepherds in the tambala puni adubu hairiba matamdadi yaw shenba sing asina lamhang da ko mokhogi ahing yaraktuna mokhogi yaw sing shalameba masidege khoina khangji mausana Judea gi ko mokhogi chanabi matung na Judea gi shepherds sing ase mokhoje winter gumba rainy season gi matamda mokhoi mapanda mokhoi yaw se kai chu puthokte aduna mokhoi masigi hongnabini aduna mokhoina kaidoge matamda makoina kari matamda puthui haiba matamda makoina nong tadaba matamje masideda makoina masi puthokane ba makoi yausing ase makoina puthoga sembagi thabakse ikoina tawe aduga nongju tha horoba matamda masi amuk makoina nongju tha aduga winter horoba matamda makoina amuk makoigi memda purakane ba akoi yengsi akoina Adam class ki commentary ko volume 5 page 370 da asumna mangna amu hai
masi aikoina mu yengminasi ai padi pajaruge aina basi explanation tawjarage nakoina aigi screen asida nakoina paningagadi post thamaga nakoina pabiro masida ko screenshot tawraga nakoina pabiro masida hai mana hai ko Jews ki sanabi matung ina makogi yausing ase Passover gi matamda Passover hai de nishan ko makogi ahan batha adugi matamda Passover loira kanda makoi je lamhangda haidi makogi yausing ase hoido ani aduga makogi yaushen ba kamusing do pullaga makogi yausing do ahing tin tum numdang su makoina yare lamhangda yare aga ko makoina adumaina sela mi hai aduga mu makoina mu mayumda pusalakpute karamba matam hanba rain nong taba horoko matamda pusaleba hairiba matam sidadi kaidoge haiba matamda makhoi yaw pusalani aduga makoina yaushenba matamdadi lamangda thamba matamde makoina ahing din kaktana makoina senargani aduga Passover gi matam aise makhoi gida March April saidagi hawbani sinausa makhoi Jews gi akhoi gi jigi akhoi gi matam hai tare akhoi gi Julian calendar da yengba matamda aduna makhoi gi anba rain ase akhona makhoi gi tha ko Marches ban haibje haibdi akhoi gi tha da October November asaida makhoi gi anba nong ase akhona Juda Jerusalem da Israel gi nong ase October November da tawi aduna makhoi gi yawse October November gi sai gi matamda makhoi gi yumda nong taba horokpa matamda pusala aneba sinausa adugi matungda gi di kaidawi haiba matamda makhoi imungda num thamane sinausa masina takpadi Prabhu Jesu Christ na pokpa matamda makhoi gi yaw semba sing ado lamhangda lei masina takpadi nongju tha hautri winter hautri aduna masidagi ekhoina khange Prabhu Jesu Christ abse December gi tang kunmanga da ma kaidong da pokhideba masi Bible gi matungina karigi damok Prabhu Jesu Christ na pokpa gi tarik se Bible da iram dise karigino haiba matamda ina maram amaka pijage masi gi maru eba maram di prithvi da khurumne riba lai sing ase loina mok prithvi da khurumne riba lai sing ase makhoi gi mapok no mise celebration tawruga mission loina pangthoi ko adubu Bible nadi Prabhu Jesu Christ je hoi taibung panda ma je taibung panda laktringai de gi ma de adum leirabni magi birthday leite magi birthday leibe gi darka leite how wasul leite loi basun leite aduna mana taing panda sumna lakpadi akoina mi gi garbada poga ma sumna sum ekoi gi pata kaningai gi tama mak sai wolo lai haibni aduna magi mapung no mit haibase ekoina koin leite hene lobu yai hoi mana taing panda sumna lakpagi masigi dama ishona magi mapung no mese ekoina khangandabne adubu ayamba misina masigi birthday celebration je kanana hui Roman sing maruin Herod kumbana makhoi gi mapung no mete makhoi pangthuaga harau tayamna nokhem phagem toroga masabu thagat saduna tawbneba masi ishona pamde madugi damak Prabhu Jesu Christ na popu ki tarikse aikoina losan duna thamebne mercy observe tawbigi aikoina tarka leite aikoina observe tawgedi masi namit khudingi aikoina aikoigi thamoida Prabhu Jesu Christ pohonba yai poholaga aikoigi thamoida adum lahenba yai haibasini sinausa aduna aikoina ngasigidi matang sida loisanjage aduna masidagi Bible dagi aikoina chapchaba evidence asidagi aikoina khange Prabhu Jesu Christ aje December ki tang kun manga da pokte adui tari kamai tawdana aikoina Christian singna Roman Catholic sina December ki tang kun manga da Prabhu Jesu Christ poi haibasigi moroiba maram se karino masigi tarik ase kadai dagi lawrakhibano haiba adudi isnausing aigi mathangi video da oina masigi akupa maron historical gi history gi oiba points sing aduga loina nako masi kadai digi horokhibno kamai tawgibano haibase masigi chapsabu maramdo aikoina mathangi video da ko mathangi video series asida icha thajarake masigi de matang asida loisanjarage tarbe miyamne shona board bi boishnu aduga haidiba asumba je khanglaba matungda aikoina aina haijanningbade aigi apildi December ki tang kunmapan December ki tang kumanga da Prabhu Jesu Christ pokte nakoina karigumba ma ki celebration de tawge hai tari ishona pamde mase tawje nakoina tawge hai tari akoina hoje September lakpa matamda September tha asigi manungda aikoina observe tawbe yai nakoina tawningi hairagade ko adubu masi thoidongna observe tawruga akoina ishobu thagat kadaba natte tarbe miyamda shona bopi boishnu hairib asumba je aikoigi sukang khangdirba akoigi isinausing pen akoina Protestant isinausing Catholic isinausing da masigi asumba nakoina share tawbiyo aduga ai video sibuchu nakoina share tawbiyo subscribe tawbiyo aina aroi dhaijari koi shora patna tawse sagada laibe ipa ishor na poinya litana thagasari maramdi aikoina ngasigi numit asida na ki Bible dagi look
1 amasung ekhona first chronicle 24 dagi amasung historians dagi ekhona tangkhre madudi Prabhu Jesu Krishna December gi tang kunga da pokte ma ki pokpagi matam basidi September asaidani September tha sida pokpani habse ekhona chawrana masigi maram se khoi Bible dagi thijuna naina khre hari ba sumba se ipa khangkhraba ta liba khudimukta na bor pina view aduna December gi kumunga da ekhona Prabhu Jesu Christa poi hana Christmas observation tawbase masi hedonism ni masi tawba darkha leite habse ekhona kan view asum base mipung khudimukta hena khangba ngaman view Prabhu Jesu gi mingda kurum jari amen.